ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯇꯥꯏꯋꯥꯟ ꯑꯁꯤ ꯄꯤꯄꯜꯁ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯆꯥꯏꯅꯥꯒꯤ ꯁꯔꯨꯛ ꯑꯃꯈꯛꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ US, UK, ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤ, ꯏꯟꯗꯤꯌꯥꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯕꯩꯖꯤꯡꯗ ꯄꯥꯡꯊꯣꯛꯂꯤꯕ ꯋꯤꯟꯇꯔ ꯑꯣꯂꯦꯝꯄꯤꯛ ꯑꯁꯤꯕꯨ ꯕꯣꯏꯀꯣꯠ ꯇꯧꯔꯤꯉꯩꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯋꯤꯟꯇꯔ ꯑꯣꯂꯦꯝꯄꯤꯛ 2022 ꯆꯥꯏꯅꯥꯗ ꯄꯥꯡꯊꯣꯛꯂꯤꯕ ꯑꯁꯤꯒꯤ ꯑꯣꯄꯅꯤꯡ ꯁꯦꯔꯤꯃꯣꯅꯤ ꯑꯁꯤꯗ ꯃꯁꯥꯃꯛ ꯆꯠꯇꯨꯅ ꯁꯔꯨꯛ ꯌꯥꯈ꯭ꯔꯦ꯫ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯃꯔꯤ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯃꯛ ꯆꯦꯠꯁꯤꯟꯕ ꯍꯦꯜꯂꯛꯂꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁ ꯑꯃꯁꯨꯡ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯀꯤ ꯑꯣꯏꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯑꯃꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯗꯤ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯍꯟꯗꯛ ꯍꯣꯡꯂꯛꯂꯤꯕ ꯃꯈꯣꯏꯒꯤ ꯃꯔꯤ ꯑꯃꯁꯨꯡ ꯃꯁꯤꯅ ꯏꯟꯗꯤꯌꯥꯗ ꯂꯥꯛꯄ ꯌꯥꯕ ꯏꯝꯄꯦꯛꯁꯤꯡ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯈꯔ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯃꯔꯤ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯦꯠꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯒꯤ ꯂꯩꯔꯤꯕ ꯈ꯭ꯔꯥꯏꯁꯤꯁ ꯑꯁꯤꯅ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯃꯈꯛꯅꯤ꯫ ꯔꯁꯤꯌꯥꯅ ꯃꯈꯣꯏꯒꯤ ꯇ꯭ꯔꯨꯞꯁꯤꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯕꯣꯔꯗꯔꯗ ꯊꯥꯖꯤꯟꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ US ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯁꯤꯡ, ꯅꯦꯇꯣꯒꯤ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯒꯤ ꯃꯔꯛꯇ ꯇꯦꯟꯁꯟ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯃꯛ ꯍꯦꯟꯒꯠꯂꯛꯂꯤꯕꯅꯤ꯫ ꯅꯥꯀꯟ ꯑꯅꯤꯃꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯅꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗ ꯆꯥꯏꯅꯥꯅ ꯂꯦꯞꯄ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯃꯛ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ UNSCꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯈ꯭ꯔꯥꯏꯁꯤꯁ ꯑꯁꯤꯕꯨ ꯈꯟꯅꯅꯕꯒꯤꯗꯃꯛꯇ USꯅ ꯊꯝꯂꯛꯈꯤꯕ ꯄ꯭ꯔꯄꯣꯖꯦꯜ ꯑꯗꯨꯗ ꯑꯣꯄꯣꯁ ꯇꯧꯗꯨꯅ ꯔꯁꯤꯌꯥꯒꯤ ꯃꯤꯆꯪꯗ ꯆꯥꯏꯅꯥꯅꯁꯨ ꯚꯣꯠ ꯇꯧꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯕꯩꯖꯤꯡꯗ ꯄꯥꯡꯊꯣꯛꯂꯤꯕ ꯑꯣꯂꯦꯝꯄꯤꯛ ꯑꯁꯤ US ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯆꯥꯏꯅꯥꯒꯤ ꯁꯤꯟꯖꯤꯌꯥꯡ ꯔꯤꯖꯟꯗ ꯂꯩꯔꯤꯕ ꯃꯨꯁꯂꯤꯝ ꯃꯥꯏꯅꯣꯔꯤꯇꯤꯁꯤꯡ ꯑꯁꯤꯗ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯕ ꯑꯃꯁꯨꯡ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯑꯦꯊꯂꯦꯠ ꯅꯨꯄꯤ ꯑꯃ ꯃꯍꯥꯛꯄꯨ ꯑꯦꯕ꯭ꯌꯨꯁ ꯇꯧꯕꯤꯕꯒꯤ ꯐꯣꯡꯗꯣꯔꯛꯄ ꯃꯇꯨꯡꯗ ꯃꯥꯡꯈꯤꯕ ꯃꯁꯤꯅꯆꯤꯡꯕ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯑꯣꯏꯅ ꯕꯣꯏꯀꯣꯠ ꯇꯧꯕꯅꯤ꯫ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ 2020ꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯕꯣꯔꯗꯔꯗ ꯊꯣꯛꯈꯤꯕ ꯀ꯭ꯂꯦꯁꯦꯁ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯂꯥꯟꯃꯤ ꯑꯃ ꯑꯣꯂꯦꯝꯄꯤꯛ ꯑꯁꯤꯗ ꯇꯣꯁ ꯕꯤꯌꯔꯔ ꯑꯣꯏꯅ ꯊꯣꯔꯛꯄꯗꯒꯤ ꯏꯟꯗꯤꯌꯥꯅꯁꯨ ꯃꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯕꯣꯏꯀꯣꯠ ꯇꯧꯕꯅꯤ꯫ ꯑꯁꯨꯝꯅ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯕꯣꯏꯀꯣꯠ ꯇꯧꯔꯤꯕ ꯕꯩꯖꯤꯡ ꯑꯣꯂꯦꯝꯄꯤꯛ ꯑꯁꯤꯒꯤ ꯑꯣꯄꯅꯤꯡ ꯁꯦꯔꯤꯃꯣꯅꯤꯗ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯁꯔꯨꯛ ꯌꯥꯈ꯭ꯔꯦ꯫ ꯃꯁꯤꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯁ꯭ꯇꯦꯠꯃꯦꯟ ꯑꯃꯗ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯇꯥꯏꯋꯥꯟ ꯑꯁꯤ ꯄꯤꯄꯜꯁ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯆꯥꯏꯅꯥꯒꯤ ꯁꯔꯨꯛ ꯑꯃꯈꯛꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯇꯥꯏꯋꯥꯟꯒꯒꯤ ꯂꯩꯔꯤꯕ ꯇꯦꯟꯁꯟꯁꯤꯡ ꯑꯁꯤꯗ ꯆꯥꯏꯅꯥꯒꯤ ꯁꯥꯏꯠꯇ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯄꯨꯇꯤꯟꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯤꯗꯔ ꯑꯅꯤꯁꯤꯅ ꯊꯥꯗꯣꯔꯛꯄ ꯖꯣꯏꯟ ꯁ꯭ꯇꯦꯠꯃꯦꯟ ꯑꯃꯈꯛꯇ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯔꯤ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯠꯅꯔ ꯅꯠꯇ꯭ꯔꯒꯅ ꯃꯤꯂꯤꯇꯔꯤ ꯑꯦꯂꯥꯏꯟꯁ ꯃꯁꯤꯅꯆꯤꯡꯕ ꯑꯁꯤꯗꯒꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯔꯤ ꯑꯁꯤꯅ ꯌꯥꯝꯅ ꯆꯦꯠꯄ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯗ US, UK ꯑꯃꯁꯨꯡ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯅꯧꯅ ꯐꯣꯔꯝ ꯇꯧꯈꯤꯕ ꯃꯤꯂꯤꯇꯔꯤ ꯑꯦꯂꯥꯏꯟꯁ ꯑꯀꯁ ꯑꯁꯤꯕꯨ ꯅꯥꯀꯜ ꯑꯅꯤꯃꯛꯇꯒꯤ ꯌꯥꯅꯤꯡꯗꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯑꯅꯤ ꯑꯁꯤꯒꯤ ꯐꯣꯔꯦꯟ ꯄꯣꯂꯤꯁꯤꯗ ꯑꯃꯅ ꯑꯃꯕꯨ ꯁꯄꯣꯔꯠ ꯇꯧꯅꯕ ꯑꯗꯨꯁꯨ ꯎꯠꯈꯤ꯫ ꯑꯗꯨꯒ ꯍꯟꯗꯛ ꯅꯣꯔꯊ ꯀꯣꯔꯤꯌꯥꯅ ꯃꯤꯁꯥꯏꯜ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯇꯦꯁ ꯇꯧꯈꯤꯕ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ USꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯗ ꯅꯣꯔꯊ ꯀꯣꯔꯤꯌꯥꯕꯨ ꯁꯦꯡꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤꯕ ꯑꯗꯨꯁꯨ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥꯅ ꯄꯨꯟꯗꯨꯅ ꯕ꯭ꯂꯣꯛ ꯇꯧꯈꯤꯕꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯋꯥꯔꯜ ꯑꯣꯔꯗꯔꯗ ꯑꯁꯨꯝꯅ ꯌꯥꯝꯅ ꯆꯥꯎꯕ ꯑꯑꯣꯟꯕ ꯑꯃ ꯂꯥꯛꯄ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯃꯔꯤ ꯑꯁꯤ ꯑꯗꯨꯃꯛ ꯐꯒꯠꯂꯛꯄ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃꯈꯛꯅꯤ꯫ ꯔꯁꯤꯌꯥ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯤꯕ ꯑꯃꯁꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯑꯦꯂꯥꯏ ꯑꯃꯈꯛꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯤꯂꯤꯇꯔꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯔꯁꯤꯌꯥꯗꯒꯤ ꯏꯝꯄꯣꯔꯠ ꯇꯧꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯑꯇꯣꯞꯄ ꯃꯔꯤ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯌꯥꯝꯅ ꯅꯛꯅꯕ ꯑꯦꯂꯥꯏ ꯑꯃ ꯑꯣꯏꯅ ꯏꯟꯗꯤꯌꯥꯅ ꯔꯁꯤꯌꯥꯒꯤꯗꯃꯛꯇ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯗꯨꯃꯛ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯔꯁꯤꯌꯥꯅꯁꯨ ꯏꯟꯗꯤꯌꯥꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯉꯁꯤ ꯐꯥꯎꯕ ꯄꯥꯡꯂꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯕꯣꯔꯗꯔꯒꯤ ꯏꯁꯨ ꯑꯁꯤꯗꯁꯨ ꯔꯁꯤꯌꯥꯅ ꯈꯨꯠ ꯊꯤꯟꯖꯤꯟꯗꯨꯅ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯍꯧꯖꯤꯛ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯩꯔꯤꯕ ꯈ꯭ꯔꯥꯏꯁꯤꯁ ꯑꯁꯤꯗ US ꯑꯃꯁꯨꯡ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗꯧꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯆꯥꯏꯅꯥꯅꯤ꯫ ꯃꯔꯝ ꯑꯁꯤꯅꯁꯨ ꯃꯈꯣꯏꯒꯤ ꯃꯔꯤ ꯑꯁꯤ ꯑꯁꯨꯝꯅ ꯑꯣꯏꯔꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯃꯔꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯒꯠꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯃꯔꯤ ꯑꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯆꯧꯕ ꯑꯑꯣꯟꯕ ꯂꯥꯛꯄꯒꯦ ꯍꯥꯏꯕꯗꯨ
ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯕ ꯐꯪꯂꯒꯅꯤ꯫